Lo bonun la pha tu nia hi na sei khom ding wa ka de chu ni khat nia tur bung kang wa nia thalgin chung cha nga chu ko komi lam kai hong hon na cha ko komi lam kai hong chun ma wa hen pu gin jo wol jong hi achunga hi FIR ka bol ta ve tia ko komi ten a sei naw chi pen hi tu nia hi na ke holim khom diun tin ni pe le video he na ve ma sau ti win video e chai ting na chilaya ko komi lam kai pan a sei na ho hi EPP sei ham cho na ve hlau to ai yong le tu hin ko komi lam kai pa tu sen ha na ve tin e chai te la jap khan sei dia Ano to ba? Ano sa family? Kasi ako ko po mo la ikot li ka ha ba ni ko update ko din. Dai ko. Au ngarang si koi ko komi gi delegation team na su ori no na state site ga local lai ba maro na IDP sing sei ani ga tha tare hena mai makai tha do kan siel ru sing adu kai kai mamang lekai amadi to gumang lekai gi area sing da to gi gum hongden ba ya bagi adu gi status sing adu ko chu yinjen ba lak sarami adu laibok thibdi Lanjender raba awana tariba miyam sing asi masagi mayumda hanjanna bagi yamna tangna thokpa tanja ama chahi ani ga tha tare ni pani matungda phangaktana masagi mayum amu ubo phangjaba masagi mayum makai mai chaktana tumdana ma gi bisingdo mu sengot chagatpa tawjana bagi tanja ama phangakpagi yamna nungaiba mikup ama lakpa du ngara nungdang pung nipan makhai muk tarpa dai dai khang khangodana khoi chura champur maige gi marwena kangbai area rom dagi khoi leriba kangbai gi manung leriba church adugi mapa dagi khoi atada kham leitana akanba nomai sing amadi khoi bom yauna kapsel akanda mafam asida yamna thajada mongda terrorize torpa adu terrorism gi ek ama chatharakhiba thawong asi manipurda peace pamba amani manipurda normalcy hanjanba pamba mipum khudimangna asingumba action asi condemn to thoi aduga lenga ga sigi leiriba law enforcing agency singna asingumba terror group mayam asina ekoi gi peace pamba khunja sing asigi yumdhangnaba thangnaba mafam singsida makoina freely khulai pairaga kocha chatpa yabadongna kocha chalhalaga adumba kaheta landa mayam chathan ba terror attack to hanba singumba poching asi kaigumba paliba state sigi lenga gasina marwena governors ki administration president rule ki administration nasina akanba security gi thorang lokhala kanda mari lenaba singa du trace toba amadi moibu phaba punba loina na hairiba attack doriba mafam asida already population civilian population settle doroga leiba jagani sigi mafam asida kamaina changa ga toholibno haibase mafam asi completely masi sanitize toba amadi asumba marwena kanglup sing Kanglup Furup Singh Punna Taminaba Mafam Singda Local Liba Security ki Thorang Sing asi Hena Mapung Phana Lokat Pirakanda Singba Thodokshi Makhatana Mukthon Nanaba Hona Bigadabni Aduga Akhoi gi Somda Leiriba Peace Pamba Mioi Singna Akhoi gi di Tobham Thokpa Akhoi Isagi Ramdamda Hanjanba Isagi Yumda Changba Haibase Akhoi gi right ni Masida Kanamdana Thingba Pibe Yaroi Masida Thingba Piraiba Kangbu Singado Madu Khandu Kanda Makhoi gi Mathakta Leiba ki oiba ain gi oiba akanba thabak paikhat kadabani adu ngasi mak ayu angan badai khoi Kukizo Council na maroina Kukizo Council gi akhoi gi spokesperson oibra kari oibano akhoi gi hana ITLF ki akhoi gi spokesperson oiramba akhoi gi kanona Ginja Baljong na mana thadorokpa statement haibatare Marxi Secretary Information and Publicity hai Ginja Baljong na thadoriba statement asi anticipated Hanadagi moi predetermined toba lanse kapa matungda terror attack tawra matungda achumba saraga statement thado na ngarang dagi draft tawra leiba statement mali man di moi ayu angan bada thado ei base aduga haiba statement na sigi maron magi warol stage da tawriba attack ase justify toba stage da attack tawra ba bomb kapsal leiba nongwe kapsal leiba je maram chai masi moi na buffer zone thugaina na bahona bane adu bane na ona taina ba argument piraga terror attack ku justify tawriba bunja gajong Ginja Valjong haiba nupa ase magi mathakta akhoi kokomi gi legal cell gi maikai dagi ngasi ma akhoi Bishnupur gi SP da akhoi complaint file tawre mai mathakta chapchaba legal action logadabani haiba wafam asima akhoi mafam asidagi hangra matungda akhoi gi Manipur gi hoji DGP gi charge puriba amadi chief secretary gi mafam da su akhoi DGP da su soidana akhoi complaint ama file tawra kanda asigumba Kukizo Council gumba organization
terror attack marui na civilian population da bomb yaung na automatic rifle me am yaur ga na terror attack chathabada justify to ba masibu support to ba moral support to ba sibo organization si manipur gi lemai da masi adumak lehen kigadra state government na president rule na india government na sibo organization makhata na sibo open statement tholaga tumina le thopa taragadi paliba government na sisu sigumba terror act endorse to ba organization singa sibu na koi na makoi da moral support to ba makoi da puning thogat pa adumba lenga am oire habeje kokomina lauthokani aduna siuma posit tawdana bai dangta phong na tholaga adumba terror attack sibu justify tawriba cookie job council amadi madu responsible publicity wing gi leader ne hairiba ginja baljong haibse makoi gi mathak tasu akanba logi action logadabani madu lodana laithokpadi yaroi aduga torbung amadi phawchaw ikhai gi idai cha singdi akhoi gi ingon da changba aigi yumda leiba haibse akhoi gi hakni masida kanantana thingba pibi yaroi masida lengang nasu araiba security arrangement tawrakanda leiriba sigi matak da tawba amadi nongmai kapai ba mafam sing adu fazana neutralize tawna bagi action mari leinaba police department na paikhat kadabani adu akhoi di khunhanjanba lepoi khunhanjanba dum hanjangada madu da mathok taba thabak khudima kokomina support tawrakana akhoi yauna hanjangani haiba wafam tamje ilungai su ta bin na thalgin ni la ko komilam kai pa hin ahong vet la jingka ahong vet la en chinia he ma hin pugin jo bolong fr ka bol vet ya thu se pen he ta he in ase ne dan hilanga state government panla na zala kum ni le thum lang in le lo hin da la ung chang lut sau hei torbung mamang le kai area ho hi vet ya ha se hi ban la kokomi lam kai ho zong ahong ki kal songin gi kha ta le til su in le til su in le lo ki hal ho tha siam ding le chen lu sa ding ki gong kang wai lam a ko nem me chang le bom ho hi pham guju le gil khe bang le han khi sa vin cham na le lung mon le del mi lam ho hong su ling lao hi dem na sang ta kokomi lam kai tan akine vet ya ase hi na je ban le hi kom ilang phung ta him le thal aman cha jingo hi tua pr sunga governor in man tu behen kagam sunga in kalo katha chen lu hu koi man eja da thei punte ti ha se hi na chalawa gamgi a security force milam ho veng bu zolo ki veng bu zolo ling koi be ovin ta he ko committee ang ya hi chuban la ta he se kini KGC spokesperson Ginjavol zong terrorist attack hi thiam achangin masang apat ITF lam kai khat jong an hi in thingnoi hon attack a hin ball diu a het masang apat hi press release ding ding jong zo sa na ko yeti a ha se hi bin na ma hen chubal le jingka mat in a hen ha do in ko komi legal cell in Bishampur SP pa ko ma far ki bol tai dan to kitu ta action hin la ding min ko komi in team na kini tia he ase hi na lai chan hi ase hi na ma hen ginja volong he om dan he FIR ne khum dio chipen hi no la amai press release di hong cha bona ji zo san ko in hitabanga he ma na to he tia he ko ko main dem na sang ta ni tia he tabanga se no na ne so ke ding ta san den chan jo hin tunia khan le do the ju no na ne them so ke ding na ka ta san tai tunung tu ba nong le boina chana he kan update jing ding hin ye jon no nong ka channel le like share subscribe ho ne na bol pi jing ding ki tiam ve dunia ka ga bol do the ka het na sun khan phun do the ju chan chu tan te man mo ta khan bol hin la non ka hin le no ho hi cha chun thing le re ti pu ten nen support do ding ki tiam he yang dunia dingin video che chan tai ta bon an dam se ta ka video ve zo se